ꯍꯟꯗꯛ ꯍꯥꯏꯗꯣꯛꯈꯤꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝ ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝꯗ 4th ꯄꯣꯖꯤꯁꯟ ꯇꯥꯔꯛꯈ꯭ꯔꯕ ꯂꯤꯂꯣꯡ ꯅꯨꯡꯒꯩꯗꯒꯤ ꯃꯀꯛꯃꯌꯨꯝ ꯁꯩꯗ ꯑꯍꯃꯗ ꯑꯃꯗꯤ ꯃꯃꯥ ꯃꯃꯤꯡ ꯑꯂꯤꯞ ꯂꯩꯂꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯀꯛꯃꯌꯨꯝ ꯁꯩꯗ ꯑꯐ꯭ꯔꯤꯗꯤꯒ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯒ ꯑꯈꯟꯅꯅ ꯎꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯂꯧꯖꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯏꯄꯥꯛ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩꯁꯤꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯍꯥꯟꯕꯗ ꯈꯪꯖꯅꯤꯡꯕꯁꯤ ꯍꯥꯏꯔꯤꯕ ꯑꯦꯛꯖꯥꯝꯁꯤꯗ 4th ꯄꯣꯖꯤꯁꯟ ꯂꯥꯛꯈꯤꯕꯁꯤ ꯏꯁꯥꯒꯤ ꯊꯥꯖꯕꯗ ꯍꯥꯏꯔꯤꯕ ꯂꯥꯛꯏꯕ ꯔꯦꯡꯛꯁꯤꯗꯒꯤ ꯍꯦꯟꯒꯠꯂꯛꯀꯅꯤꯅ ꯈꯟꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯔꯛꯀꯅꯤꯅ ꯈꯟꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯈꯤꯇꯪ ꯊꯝꯕꯤꯌꯨ꯫ नत्रगा खा लाकने खल्ले दो फोन पोजीशन दो लाए सी रन अइना खल्लम बदई ता खंसे हो इसाने खल्लम बदई का हंथरकीयबा अदो हाइबा हंथर इसी कई मतंगदा ओइरंबा यायना खल्ली मनपुरी दा अइना बाल मार्क तो यौकिदबनी यौकिदबा हाइबा रेंक सी 4th पोजीशन हाइबा रेंक सी यौनाबा होतनाबदा इसागी कई कई अवाब नुंगाइबा खुदोंजादबा कई कई मायोक्नकी आई स्टडी कमाइन तौकी नोंगदा पुंग क्या तौकी बाबागी इमागी गाइडेंसना कमाइन तौ हाइबा मतंग फम खितंग थांबी अइना सी रमसी यौना फबदा नोंगदा स्कूल चत्ता नमित्तना यामदबदा पुंग 5 स्कूल चत्ता नमित्तना यामदबदा पुंग 9 दा पाके अदुगा सिगी रमसी यौना फबदा आई इमा बाबा नि याम चावत खुदांग लई अइगे लेमिनर कईरो लेकाई मरी मता अदगी अइ इमुंग मनुंग अइगी इने अनि अदि इफु लेकितबै थम मखोइना याम चावत खुदांग लौबिरम लौवे अदुगा अइखोइ इमुंग मनुंग फिबम यामना फबा नत्रबसु यामना फत फिबम फत्तबा नत्रबसु यामना मिवानबा हेक तो ओदरनिना सिगी करियबा लापना स्कूल दमा कोइसा अवाबा खरदि मायोक्नै अदुगा युंदम अइखोइना लेरिसि अतोपा लेइबा मयामसितगी खितंग लापना लेबनिना चाथोखसिंगी मरमदा अवाबा खरा मायोक्नै सिगुम्बा अवाबसिंसि मयाम थिंगनाबसु इमा बाबानिना अइगी अवाबसिंसि याम मवानी अवाबसिंदु मवानिना लोना थिंगनागा अइगोंदा अवाबा खंगलक्के अदुना अइना मखोइ अनिंगबदु थुंगनानबो अमदा याम कन्ना लाइपादना सिफमसि मखा ताब स्टडी दी मणिपुर तौ थनिंबा नत्रगा मपालम तौगे हाइबो वखल लिबिबा मणिपुर एकाडेमिक एटमोस्फियर से चावना थोक्लिबा इरांग असिना अमांग कायहनबना मरम ओरगा अइ मपालम द मखा सितंग थानिंग करी ओइगे हाइबगी प्लान दि लई सा आइदि मियांगी दम खल्लगा कई थबक तौरगा मियांगी सेवा तौगे हाइबगुंबा कई वखल खल सोइ लेरंगनेबा अदु कई तौगे खल्ले अदु हाइबि सिविल सर्वेंट ओरगा सो थौरबा कम्युनिटी सिंगसिबो मयामगा मानबा थाक फुकलमगी है याम फजब वखलोनी हुजिक मणिपुरदा नोंगमदा कांगदन थोइबा इरांग बन ब्लॉकेज जेने स्टाइको सिगी मयाम सिगी मनुंगसिदा अइना इसाना लिलोंग नुंगैदगिना गारी ताना चटपगी हमदोक हंजिनसि सिदा अवाबा खुदोंचादा मयाम मायोक्नंगनेबा समना नोंग फतों थेंगंबा याय नत्रंग गारी फंगमदबसु याय नत्र फंगगसु थेंग स्कूल द लेट ओइबगी कईगुंबा फाइन चाबगुंबा पनिशमेंट पीबगुंबा योरंबा याय सोइदना कई कई खुदोंचादा मायोक्नकी हाइबि थोक्लिबा इरांग असिना स्कूल थोक्लिबा इरांग बुने थोक्लदि स्कूल सुटी थारे अदुना इरांग थोक्लदि स्कूल कादबना अदुगुंबदि अइ लेइत्रे अदुगा इरांग थोक्पनिने स्कूल द नंगबा नंगदबै मवंगदा अरकायबा सिलेबस नंगबा नंगदबै मवंगदा होतनारपनिना ओजासिंना ताकना ओजासिंना ताकपदा यामना कई खुयौनबा हाइबदु ओइखि अदुना एक्स्ट्रा क्लास लौबा तौरगा ओजाना कई सिंगनबा होनाय अदुगा उंबगी इरांगसिना स्कूल द काबा खोपदि अवा पिरसु एकाडेमिक एटमोस्फियर द लाइक सिगी सिलेबस लोजिन फंजा यामना चावना अकायबा कायबा थोन खियाता इसा तनतन हुजि हौगलइबा माहिरोइसिंसिदा हुजिकी मणिपुर ओइरिबा सिचुएशनसिदा हुजि हाइजकिबदो बन ब्लॉकेज जेने स्टाइल नोंगमता कांगदना ngasi नुमित मंगानिगी जेने स्टाइल कौदना हुजि लंबीदा मी ताकतागा लेंगरिमी स्कूल कॉलेज हांगबा नतेको हुजिजिक्सि सुंगुंबा प्रॉब्लम्स ममांगदसु केयर थोक्रे तुंगदसु अमका थोरखिबा याय आइदि दुम थोगा लाइबन थोरो हेरिंगाय लेतेबा स्वाइ मतांगसिदा लेंगाकी माइकैदे कई वफम थंबिनिङै अदु मतियम थंबि अइना लेंगाकी वफम माइकैदे हाइनिंगबसि साइ साइ तौफम थोपा लेजिस्लेचर ओइबगी थौदांग मपुंग फाना पांथोकपिरगा अदुगा प्रजागी हक ओइबसिंदो मफम
ꯃꯐꯝ ꯆꯥꯅ ꯃꯇꯥꯡ ꯆꯥꯅ ꯄꯥꯡꯊꯣꯛꯄꯤꯔꯒ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯔꯒ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯍꯟꯕꯤꯌꯨ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯪ ꯇꯞꯄ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯁꯤ ꯏꯟꯈꯠꯂꯛꯏꯕ ꯅꯣꯏꯒꯨꯝꯕ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ 10 ꯂꯦꯚꯦꯜ 12 ꯁꯝ 7 8ꯇꯒꯤꯁꯨ ꯍꯧꯔꯦ ꯃꯣꯕꯥꯏꯜꯁꯤ ꯄꯥꯏꯔꯒ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯒꯦꯝ ꯁꯥꯟꯅꯔꯤꯃꯤ ꯑꯗꯒꯤ ꯑꯗꯨ ꯑꯗꯥ ꯇꯧꯔꯤꯃꯤ ꯑꯩꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯣꯕꯥꯏꯜꯁꯤꯗꯤ ꯀꯥꯟꯅꯕꯗꯤ ꯃꯌꯥꯝ ꯂꯧꯕ ꯌꯥꯏ ꯍꯥꯏꯗꯤ ꯐꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯐꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯐꯠꯇꯅ ꯁꯤꯖꯤꯟꯅꯔꯒꯅ ꯐꯠꯇꯕ ꯈꯨꯠꯂꯥꯏ ꯑꯃꯅꯦꯕ ꯃꯣꯕꯥꯏꯜꯁꯤ ꯐꯥꯎꯕ ꯑꯗ ꯍꯧꯒꯠꯂꯛꯏꯕ ꯌꯨꯠꯁꯤꯡꯁꯤꯗ ꯃꯔꯨꯑꯣꯏꯅ ꯅꯣꯏꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯣꯕꯥꯏꯜꯁꯤ ꯄꯥꯏꯔ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯟꯕ ꯂꯩ ꯁꯤ ꯃꯇꯥꯡꯗꯗꯤ ꯃꯦꯁꯦꯖ ꯑꯝꯇꯪ ꯄꯤꯕꯤꯌꯨ ꯃꯣꯕꯥꯏꯜꯁꯤ ꯄꯥꯏꯒꯗꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯈꯨꯗꯣꯜꯅꯤ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯈꯨꯗꯣꯜꯅꯤ ꯑꯁꯤꯅ ꯄꯨꯊꯣꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯄꯥꯏꯐꯝ ꯊꯣꯛꯄ ꯆꯥꯡ ꯅꯠꯇ꯭ꯔꯒ ꯈꯔ ꯊꯝꯃꯒ ꯅꯣꯡꯃꯒꯤ ꯑꯩ ꯄꯨꯡ 2ꯗꯤ ꯄꯥꯏꯔꯒꯦ ꯑꯗꯨꯒꯗꯤ ꯄꯨꯡ 2 ꯄꯥꯏꯔꯗꯤ ꯄꯨꯡ 2ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯊꯣꯛꯏ ꯅꯠꯇ꯭ꯔꯒ ꯄꯨꯡ 2 3 ꯄꯥꯏꯔꯗꯤ ꯄꯨꯡ 3 ꯄꯥꯏꯔꯗꯤ ꯑꯩ ꯄꯨꯡ 6 ꯐꯥꯎꯗꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯊꯣꯛꯏ ꯈꯜꯂꯒ ꯁꯤꯒꯨꯝꯕꯁꯤ ꯅꯪꯅ ꯄꯥꯏꯔꯤꯕ ꯆꯥꯡꯗꯨꯗꯒꯤ ꯁꯔꯨꯛ 2 ꯅꯠꯇ꯭ꯔꯒ 2ꯗꯒꯤ ꯍꯦꯟꯅ ꯄꯥꯏꯔꯒ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯁꯤꯒꯨꯝꯕꯁꯤꯗꯒꯤ ꯈꯤꯇꯪ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯃꯣꯕꯥꯏꯜꯗꯒꯤ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯇꯧꯒꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯌꯥꯝꯅ ꯍꯦꯟꯅ ꯄꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯦꯛꯁꯇ꯭ꯔꯥ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯀꯣ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁꯇ ꯊꯋꯥꯏ ꯌꯥꯎꯁꯤꯟꯕ ꯑꯗꯨꯒ ꯀꯣ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁꯇ ꯊꯋꯥꯏ ꯌꯥꯎꯁꯤꯟꯕꯒ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛꯁꯨ ꯑꯦꯀꯥꯗꯃꯤꯛꯇꯁꯨ ꯁꯣꯏꯍꯟꯗꯅꯕ ꯍꯣꯠꯅꯕꯅ ꯐꯒꯅꯤ ꯍꯣꯠꯅꯔꯒ ꯐꯒꯅꯤ ꯈꯜꯂꯤ ꯁꯣꯝꯅ ꯍꯧꯖꯤꯛ ꯏꯁꯥꯅ ꯍꯣꯠꯅꯖꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯃꯔꯤꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯔꯛꯈ꯭ꯔꯦꯀꯣ ꯃꯈꯥ ꯇꯥꯕ ꯃꯍꯩꯔꯣꯏ ꯍꯧꯒꯠꯂꯛꯏꯕ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯗꯁꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯤꯒꯤ ꯇꯥꯡꯀꯛꯁꯤ ꯅꯠꯇ꯭ꯔꯒ ꯁꯤꯗꯒꯤ ꯍꯦꯟꯅ ꯔꯦꯡ ꯍꯣꯜꯗꯔ ꯆꯟꯕ ꯉꯝꯅꯉꯥꯏꯒꯤ ꯀꯩꯀꯩ ꯊꯧꯗꯥꯡ ꯂꯧꯕ ꯇꯥꯏ ꯀꯩꯀꯩ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯍꯧꯒꯠꯂꯛꯏꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯦꯁꯦꯖ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯤ ꯑꯣꯖꯥꯅ ꯉꯁꯤ ꯇꯥꯛꯂꯛꯏꯕ ꯄꯔꯥꯗꯣ ꯉꯁꯤ ꯑꯗꯨꯝ ꯂꯣꯏꯁꯤꯜꯍꯧꯕ ꯗꯥꯏꯖꯦꯁ ꯇꯧꯍꯧꯕ ꯈꯪꯍꯧꯕ ꯑꯗꯨꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯇꯧꯔ ꯂꯥꯛꯑꯗꯤ ꯁꯦꯂꯦꯕꯁ ꯂꯣꯏꯔꯛꯄ ꯀꯥꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯅꯪꯅ ꯄꯨꯂꯞ ꯈꯪꯕ ꯉꯝꯒꯅꯦꯕ ꯑꯗꯣ ꯁꯦꯂꯦꯕꯁ ꯂꯣꯏꯔꯛꯑ ꯃꯇꯨꯡꯗ ꯊꯥ 1 ꯅꯠꯇ꯭ꯔꯒ 1 1/2 2ꯒꯨꯝꯕꯒꯤ ꯒꯦꯞ ꯂꯩꯒꯅꯦꯕ ꯑꯗꯨ ꯅꯪꯅ ꯔꯤꯚꯤꯖꯟ ꯄꯨꯂꯞ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯐꯒꯅꯤ ꯅꯪ ꯑꯗꯨꯝ ꯁꯦꯂꯦꯕꯁ ꯂꯣꯏꯕ ꯑꯗꯨꯒꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯐꯕ ꯉꯝꯒꯅꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪ ꯉꯁꯤ ꯇꯥꯛꯂꯛꯄꯗꯣ ꯌꯩꯊꯣꯛꯑꯒ ꯍꯌꯦꯡ ꯄꯥꯔꯒꯦ ꯑꯗꯨ ꯄꯥꯔꯒꯦꯅ ꯇꯧꯔ ꯂꯩꯔꯗꯤ ꯁꯨꯡꯅꯪ ꯅꯪꯉꯣꯏ ꯑꯗꯨꯝ ꯅꯪ ꯃꯇꯝꯗꯨ ꯃꯥꯡꯈꯤꯅꯤ ꯑꯗꯨꯗꯨꯅ ꯅꯪ ꯉꯁꯤ ꯇꯥꯛꯂꯛꯏꯕꯗꯨ ꯗꯥꯏꯖꯦꯁ ꯇꯧꯍꯧꯔꯒ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯗꯤ ꯐꯒꯅꯤ ꯈꯜꯂꯤ ꯏꯁꯥꯁꯦ ꯀ꯭ꯂꯥꯁ 10ꯗꯗꯤ ꯔꯦꯡ ꯆꯟꯈꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯇꯝꯗ CGPA ꯂꯩꯈꯤꯕꯅꯤꯅ ꯑꯣ ꯄ꯭ꯔꯣꯃꯣꯁꯟꯗꯨꯔꯥ ꯅꯠꯇꯦ CGPA ꯑꯣ ꯆꯨꯝꯃꯦ ꯑꯗꯨ ꯀꯩꯗꯤ ꯇ꯭ꯌꯨꯁꯟ ꯇꯧꯔꯛꯄ꯭ꯔꯥ ꯏꯁꯥꯁꯦ ꯏꯪꯂꯤꯁ ꯇ꯭ꯌꯨꯁꯟ ꯇꯧꯋꯤ ꯏꯪꯂꯤꯁ ꯈꯛꯇꯒꯤ ꯑꯇꯩ ꯁꯕꯖꯦꯛ ꯇꯧꯔꯛꯇꯦ ꯑꯝꯇ ꯑꯣ ꯑꯗꯨꯝ ꯁ꯭ꯀꯨꯜꯗ ꯇꯥꯛꯂꯛꯄꯗꯨ ꯈꯛꯇꯅ ꯑꯗꯨꯝ ꯌꯨꯝꯗ ꯍꯣꯠꯅꯔꯒ ꯁ꯭ꯀꯨꯜ ꯇꯥꯛꯂꯛꯄꯗꯨꯅꯦ ꯇꯧꯔꯤꯁꯤꯀꯣ ꯇ꯭ꯌꯨꯁꯟ ꯐꯅꯌꯥꯝꯅ ꯇꯧꯔꯒꯁꯨ ꯑꯗꯒꯤ ꯐꯅꯌꯥꯝꯅ ꯋꯥꯡꯕ ꯁ꯭ꯀꯨꯜꯗ ꯇꯝꯃꯒꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯑꯁꯥ ꯀꯥꯏꯕ ꯃꯍꯩꯔꯣꯏꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤꯀꯣ ꯑꯩꯗꯤ ꯐꯥꯎꯔꯛꯀꯅꯤꯅ ꯑꯁꯥ ꯇꯧꯔꯒ ꯐꯥꯎꯔꯛꯇꯕ ꯅꯪꯗꯤ ꯇ꯭ꯌꯨꯁꯟ ꯁꯕꯖꯦꯛ ꯑꯃꯈꯛꯇꯪ ꯇꯧꯔꯒ ꯌꯥꯝ ꯂꯥꯏꯅ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯟꯅ ꯐꯥꯎꯕ ꯉꯝꯃꯤ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯊꯪꯁꯤꯗꯤ ꯑꯉꯥꯡꯒꯤ ꯑꯄꯣꯛꯄꯗ ꯑꯣꯏꯅ ꯂꯥꯛꯆꯒꯦ ꯑꯉꯥꯡꯁꯤꯅ ꯑꯥꯔꯠꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ 4th ꯄꯣꯖꯤꯁꯟ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥ ꯃꯄꯥꯒꯤ ꯑꯆꯧꯕ ꯗꯥꯏꯇ ꯂꯩ ꯃꯃꯥ ꯃꯄꯥꯅ ꯌꯥꯝ ꯆꯥꯎꯅ ꯍꯣꯠꯅꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨ ꯀꯩꯀꯩ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯗ ꯁ꯭ꯀꯨꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯇ꯭ꯌꯨꯁꯟ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯀꯩꯀꯩ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯄꯥꯛꯗꯦꯕꯤꯅ ꯂꯦꯡꯕꯤꯔꯛꯑꯒ ꯑꯩꯈꯣꯏ ꯍꯟꯗꯛꯇ ꯍꯥꯏꯗꯣꯛꯈꯤꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯀꯥꯎꯟꯁꯤꯜꯅ ꯂꯧꯕ ꯑꯦꯛꯖꯥꯝ ꯑꯗꯨꯗ ꯄꯔꯄꯔꯦꯁꯟ ꯇꯧꯔꯛꯈꯤꯕ ꯑꯩ ꯏꯆꯥꯅꯨꯄꯥꯕꯨ ꯏꯟꯇꯔꯚꯤꯌꯨ ꯄꯥꯡꯊꯣꯛꯈꯤꯕꯒꯤꯗꯃꯛꯇꯁꯨ ꯏꯄꯥꯛꯗꯦꯕꯤꯕꯨ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯔꯁꯔꯤꯗꯒꯤꯅ ꯀ꯭ꯂꯥꯁ 12 ꯐꯥꯎꯒꯤ ꯖꯔꯅꯤꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜ 4ꯗ ꯇꯝꯃꯛꯈ꯭ꯔꯦ ꯀ꯭ꯂꯥꯁ 1ꯗꯒꯤꯅ ꯅꯔꯁꯔꯤꯗꯒꯤꯅ ꯀ꯭ꯂꯥꯁ 1 ꯐꯥꯎꯕꯅ ꯁꯟꯔꯥꯏꯖ ꯄꯥꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯈꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁ꯭ꯀꯨꯜꯅꯤ ꯑꯗꯨꯒ ꯀ꯭ꯂꯥꯁ 2ꯗꯒꯤꯅ 4 ꯐꯥꯎꯒꯤ ꯁ꯭ꯇꯦꯟꯗꯔꯠꯅ ꯃꯤꯁꯄꯥ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯅꯨꯡꯒꯩꯗ ꯇꯝꯃꯛꯈꯤ ꯑꯗꯨꯒ ꯀ꯭ꯂꯥꯁ 5ꯇꯒꯤ 10 ꯐꯥꯎꯅ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯀꯥꯟꯆꯤꯄꯨꯔꯗ ꯇꯝꯃꯛꯈꯤ ꯑꯗꯨꯒ ꯑꯦꯛꯁꯇ꯭ꯔꯥ ꯏꯁ ꯘꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯀ꯭ꯂꯥꯁ 12 ꯐꯥꯎ
ꯈꯤꯕꯅꯤ 11 12 ꯑꯁꯤ ꯍꯥꯏꯔꯤꯕ ꯖꯔꯅꯤ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯑꯗꯨꯝ ꯈꯔ ꯐꯅ ꯑꯗꯨꯝ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯀ꯭ꯂꯥꯁ 5ꯇꯒꯤꯅ 10 ꯐꯥꯎꯒꯤ ꯖꯔꯅꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯁꯤ ꯐꯠꯇꯕꯅꯤꯅ ꯅꯣꯡꯖꯨ ꯄꯟꯊꯥ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯟꯗꯤꯁꯟ ꯀꯥ ꯍꯦꯟꯅ ꯐꯠꯇꯕꯅꯤ나 ꯒꯥꯔꯤ ꯃꯆꯥꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯝꯕꯤ ꯊꯣꯡꯅ ꯐꯠꯇꯕ ꯑꯗꯒꯤ ꯅꯣꯡ ꯏꯁꯤꯡ ꯆꯨꯔꯛꯄ ꯃꯇꯝꯗ ꯃꯁꯥꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯁꯤ ꯂꯩꯈꯣꯝ ꯇꯩꯕ ꯈꯣꯡꯎꯞꯁꯤ ꯂꯩꯈꯣꯝ ꯇꯩꯕ ꯁꯣꯔꯣꯛ ꯐꯥꯎ ꯊꯣꯛꯄꯗ ꯑꯗꯨꯅ ꯃꯃꯥꯅ ꯁꯣꯔꯣꯛ ꯐꯥꯎꯕ ꯄꯨꯊꯣꯛꯄꯤꯕ ꯄꯣꯔꯒ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯩ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 18-19 ꯂꯥꯞꯅ ꯂꯩꯕ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤꯅ ꯃꯇꯥꯏ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯇꯝꯕꯗꯁꯨ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯩ ꯍꯥꯏꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯔꯨꯑꯣꯏꯅ ꯅꯣꯡꯖꯨ ꯄꯟꯊꯥꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯖꯨ ꯄꯟꯊꯥ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 10 ꯇꯝꯃꯤꯉꯩꯗ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯀꯤ ꯀꯣꯆꯤꯡ ꯆꯠꯄ ꯃꯇꯝꯗ ꯑꯍꯤꯡꯒꯤ ꯄꯨꯡ 3:30ꯗ ꯍꯧꯒꯠꯂꯒ ꯄꯨꯡ 4ꯗꯒꯤ ꯀ꯭ꯂꯥꯁ ꯍꯧꯕ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃꯗꯤ ꯃꯥꯌꯣꯛꯅꯈꯤ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏ ꯂꯤꯂꯣꯡ ꯂꯩꯁꯥꯡꯊꯦꯝ ꯍꯥꯏꯔꯤꯕ ꯔꯣꯗ ꯑꯁꯤ ꯉꯁꯤꯃꯛꯁꯨ ꯍꯧꯖꯤक ꯐꯥꯎꯕ ꯁꯦꯝꯕꯤꯗꯅ ꯂꯩꯔꯤ ꯉꯁꯤꯒꯤ ꯃꯦꯗꯤꯌꯥ ꯄꯔꯁꯟ ꯂꯦꯡꯕꯤꯔꯛꯄꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLA ꯂꯤꯂꯣꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯁꯨ ꯁꯦꯝꯖꯤꯟꯕꯗ ꯗꯥꯏꯇ ꯂꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯃꯁꯨ ꯒꯥꯔꯖꯤꯌꯥꯟ ꯑꯃ ꯑꯣꯏꯅ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯁꯤ ꯃꯦꯗꯤꯌꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯆꯔꯤ ꯃꯐꯝ ꯈꯔ ꯈꯖꯩ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡꯒꯤ ꯃꯄꯥꯟ ꯂꯝꯗ ꯃꯈꯥ ꯃꯍꯩ ꯇꯝꯊꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯏ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯐꯦꯃꯤꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯥꯡꯒꯤ ꯑꯄꯥꯝꯕꯗ ꯆꯠꯇꯧꯔꯤꯕ꯭ꯔꯥ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯇꯝꯍꯟꯅꯉꯥꯏꯒꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯒꯤꯁꯨ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤꯁꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯃꯅꯤꯄꯨꯔꯗ ꯇꯝꯍꯟꯗꯕꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯇꯝꯍꯟꯒꯦ ꯍꯥꯏꯕꯒꯤ ꯏꯁꯥꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯃꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯗ ꯃꯁꯤ ꯑꯃꯗꯤ ꯇꯧꯍꯟꯅꯤꯡꯕꯅꯤ ꯃꯁꯤ ꯑꯃꯗꯤ ꯑꯣꯏꯍꯟꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒꯨꯝꯕꯗꯤ ꯅꯤꯡꯕ ꯊꯨꯡꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝꯕ ꯋꯥꯠꯁꯑꯞꯀꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯈꯤꯗ꯭ꯔꯥ ꯑꯗꯨ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯋꯥꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯒꯁꯨ ꯃꯥꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯑꯩꯅ ꯍꯣꯠꯅꯔꯒ ꯃꯉꯣꯟꯗꯗꯤ ꯊꯣꯏꯗꯣꯛꯄ ꯑꯋꯥꯕ ꯈꯪꯍꯟꯈꯤꯗꯦ ꯊꯥꯒꯠꯆꯔꯤ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯒ ꯑꯈꯟꯅꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯉꯝꯈꯩ ꯂꯩꯇꯅ ꯍꯥꯏꯔꯤꯕ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯕ ꯑꯃ ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯦꯗꯚꯔꯇꯤꯁ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯑꯣꯐꯔ ꯄꯤꯖꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯦꯗꯚꯔꯇꯤꯁ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯣꯐꯔ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯌꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ 9366127201ꯗ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯑꯥꯄꯤꯜ ꯇꯧꯖꯔꯤ